Manipur housing oiriba Phivam ase Yengsinnaba opposition leader Rahul Gandhi lakliba Tang nipanda Manipur laklagani. Hiramasi matangda TOMTVENTERTAINMENT thazaba yaba mafamdagi fangba pau amana hai. Lakliba Tang nipanda Rahul Gandhi na Manipur Lakkadouri ase opposition leader oina khallaba matungda chatpa ahanba khongchat ne. Khongchat asida opposition ki makok thongba luchingba kana yaurakadagi haibade. Housing fawbugi oina khangba ngamdre. Pau asida makatana hai Rahul Gandhi na Imphal Birtigan International Airport hack thunglabaga Churachandpur chatuna mafam adugi relief camp singda changjafam loriba inmate singa unagane madugi matung moirangi tongan mafam da hang relief camp gi inmate singa makachan unagani haire Rahul Gandhi gi Manipur khongchat asige saruk among oina juri bamdasu chatpinaba Madhya Pradesh Congress Committee gi maiketi gi taksin kiba lekhre hairibo mafam asida su mahang chatlaba yana leide masige iroinana Rahul Gandhi gi khongchat asida Manipur gi intellectual amade tongan ba CSO gi luchingba singa so Imphal da unanaba thorang lei haina pau asina makha tarakle